ngasi ayu pung 4:30 rom tabada kuki khulai paibasing oiramgani haina chingnabasingna Borobekra police station da nongmai amadi bom kaya kapsinduna attack chatharakhrai maitegi yum khara mai thaduklamlei police tagi fangba pawmana hai sakhangdabasing aduna Borobekra police station tamna masing khangdana nongmai amadi bom kapsilakpa aduna maram oiraga akai atoi kaya thoki adumoinamak laibak phabadagi asoga pan misimina di yahodre hairi kuki kulai paibasing oiramgani haina chingnabasing aduna chatharakiba attack aduda Borobekra police station da laiba stat force amasung CRPF ki personnel singnasu handuna nongmai kapki maike ani gi marakta akanba mongda khud thoknaraba matungda ngasi ayu pung 8 rom tarakpada nongmai kapnaba adu lepki mafam aduda makha tana pamdaba thodok thoktanaba security force ki maike dagi akanba mongda jackson thorang lokhatkre hairi kuki kulai paibo oiramgani chingnabasingna kaptharakba bomna panbadagi Jakurathor part 2 da laiba Haisnam Premchan amade oinam Tombabu koba myo anigi yum singi sarukhara akayatoi thoki nakal amaromda Jakurathor part 2 da laiba oinam Ibungo Tombi amasung Durgapur da laiba Haubam Manikumar koba myo anigi yumsu sakangdaba sing aduna mai thadok lambadagi amang ata thokre haina su police ki pawsina makhatari Bay được mà đi, bay được mà đấy, cái gỗ cái lẩu,